ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯆꯤꯇꯣꯟꯅ ꯈꯖꯥ ꯍꯧꯗꯣꯏꯅꯤ ꯑꯗꯣ ꯈꯖꯥ ꯍꯧꯕꯁꯦ ꯁꯤꯒ ꯃꯩꯗꯥ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯔꯤꯐꯥꯏꯟ ꯊꯥꯎꯁꯨ ꯍꯥꯞꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯘꯤꯃꯨꯛ ꯍꯥꯞꯆꯤꯟꯈꯔꯦ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯇꯣꯠꯁꯟꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯇꯥ ꯇꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯣꯠꯇꯣꯏꯅꯦ ꯑꯗꯣ ꯑꯩꯁꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯑꯗꯣ ꯃꯌꯥꯝ ꯏꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯔ ꯈꯔ ꯇꯧꯅ ꯍꯩꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇ ꯂꯣꯏꯅ ꯍꯩꯖꯜꯂꯣꯏ ꯍꯥꯏꯔꯤꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯗꯤ ꯇꯣꯠꯇꯣꯏꯕ ꯁꯨꯃꯥꯏꯅ ꯃꯨꯟꯕ ꯍꯧꯅꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯣꯠꯇꯣꯏꯅꯦ ꯑꯗꯣ ꯇꯣꯠꯄ ꯍꯧꯖꯤꯛꯇꯤ ꯃꯨꯟꯁꯜꯂꯦ ꯀꯩꯅꯣꯁꯤꯁꯨ ꯃꯣꯏꯗꯥꯁꯤꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯥꯏꯗꯇ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯇꯣꯠꯂꯨꯔꯒ ꯑꯃꯨꯛ ꯊꯝꯃꯅꯤ ꯉꯥꯏꯍꯥꯛꯃꯨꯛ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯅ ꯆꯤꯅꯤ ꯃꯍꯤꯗꯣ ꯑꯗꯨꯅ ꯁꯤꯒ ꯁꯥꯏꯗꯇ ꯁꯦꯝꯒꯠꯈꯔꯦ ꯁꯤꯒ ꯂꯩꯔꯤꯁꯤꯅ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯇꯟ ꯇꯛꯄ ꯇꯧꯅ ꯄꯨꯔꯥ ꯄꯥꯛꯅ ꯇꯛꯊꯗꯣꯏꯅꯦꯕ ꯑꯗꯨꯒ ꯇꯛꯊꯔꯒ ꯍꯧꯖꯤꯛꯀ ꯊꯥꯎ ꯇꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯎ ꯐꯖꯅ ꯕ꯭ꯔꯁꯅ ꯇꯧꯅ ꯇꯩꯔꯅꯤ ꯃꯩꯗꯥꯁꯤ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯈꯔ ꯍꯥꯏꯗꯤ ꯈꯤꯛꯆꯜꯂꯅꯤ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯇꯟ ꯁꯨꯃꯥꯏꯅ ꯇꯛꯅ ꯊꯝꯕꯁꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯟ ꯍꯥꯏꯗꯤ ꯇꯛꯅ ꯊꯝꯗꯣꯛꯑꯒꯅꯦ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯇꯧꯔꯒ ꯂꯣꯏꯅ ꯂꯣꯡꯈꯠꯂꯒ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯊꯥꯎ ꯇꯩꯗꯅ ꯑꯗꯒꯤ ꯃꯩꯗꯥꯁꯦ ꯃꯊꯛꯇ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯤꯛꯆꯟꯕꯗꯅꯦ ꯑꯗꯨꯃꯥꯏꯅ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯂꯣꯡꯈꯠꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯊꯝꯃꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯦꯌꯥꯔꯗꯣ ꯈꯖꯥꯒꯤ ꯂꯦꯌꯥꯔꯗꯣ ꯑꯗꯨ ꯇꯥꯅꯕꯒꯤ ꯃꯑꯣꯡꯗꯅꯦ ꯇꯟꯗꯣ ꯃꯊꯪ ꯃꯔꯣꯟ ꯂꯣꯡꯈꯠꯂꯒ ꯑꯗꯨꯗꯒꯤ ꯇꯧꯔꯛꯇꯣꯏꯅꯤ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯏꯗꯤ ꯇꯟꯗꯣ ꯃꯌꯥꯝ ꯃꯔꯣꯟ ꯁꯨꯃꯥꯏꯅ ꯂꯣꯡꯈꯠꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯅ ꯊꯦꯛꯆꯟꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯊꯦꯛꯆꯟꯈꯤꯗꯣꯏꯅꯦꯕ ꯂꯥꯁ ꯐꯥꯎ ꯁꯨꯃꯥꯏꯅ ꯇꯞ ꯇꯧꯅ ꯊꯦꯛꯆꯟꯗꯅ ꯑꯃꯨꯛꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯤ ꯊꯦꯛꯆꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯧꯅ ꯏꯟꯗꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯊꯦꯛꯆꯟꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯃꯨꯛ ꯄꯤꯁ ꯃꯨꯛ ꯀꯛꯂꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯦꯛꯆꯟꯕꯗꯣ ꯂꯣꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯄꯤꯁ ꯃꯨꯛ ꯀꯛꯊꯠꯂꯅꯤ ꯂꯣꯏꯅ ꯃꯌꯥꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯈꯖꯥꯗꯣ ꯍꯣꯏ ꯆꯥꯔꯒ ꯍꯥꯏꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯛꯑꯦꯗꯣ ꯀꯔꯝ ꯃꯥꯋꯥ The distinction between priests and other categories of primitive religious specialization roughly corresponds with the distinction between religion and magic. Although religion and magic are logically distinguishable as evident in actual supernaturalistic behavior, they tend to be mixed. Knowledge of an elaborate theology and in propitiatory rites for communal